Meeyam Pumnamakna Maheiroising. Maheshwar Thounaojam sponsor taba. Maheshwar Thounaojam gi mityeng makhada pangthokcharagani. Maheshwar Thounaojam gi mityeng makhada. Mangarak suba Sinaiyok Meritorious Award. Manga suba Sinaiyok Meritorious Award 2026. Mangarak suba Sinaiyok Meritorious Award. Lakliba June gi tang 19 Ayuk pung taba matamda horaga. Keishamthong maning Longjam Leiba. Youth Integration Club da pangthokcharagani. Hairiba Nongmaijing Numit pangthokadoriba thorom asi lamdam asigi Lakliba Maheiroising puking thougatpibada amadi hena hotna haningnaba sinjaba program ni. Maheiroising puking thougatpibada saruk yabiyu. Kendra sida leibiriba Maheiroi kunaina halaman sing or mapang sing ima indong ay pumnamakna lengbirak tuna. Program asibu mapung fhahanbiyu haina ngalukchai. Asumna sinjariba program asibu mai phahanbiyu amadi saruk yabiyu haina meeyamna appeal tawjabaga loinana koknona khurumjari.